ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯁꯛꯍꯦꯟꯕꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯦꯜ ꯀꯟꯅ ꯈꯣꯝꯒꯠꯂꯤ꯫ ꯁꯦꯜ ꯂꯧꯕꯗ ꯍꯔꯥꯎꯕ, ꯂꯩꯔꯕ ꯃꯇꯝꯗꯁꯨ ꯄꯤꯅꯤꯡꯗꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯁꯈꯤꯅ, "ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯏꯅꯦꯁꯦ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯉꯁꯤꯗꯤ ꯏꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯕ ꯉꯝꯂꯔꯣꯏꯅꯦ." ꯁꯛꯍꯦꯟꯕꯤꯅ, "ꯏꯅꯦ, ꯑꯩ ꯄꯣꯠ ꯁꯤꯠꯄ꯭ꯔꯥ ꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯗꯣꯏ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯎ, ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ꯫ ꯑꯩ ꯃꯤ ꯑꯇꯩꯒꯤꯁꯨ ꯆꯪꯒꯗꯕ ꯌꯥꯝ ꯂꯩꯔꯤ." "ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇꯦ ꯍꯥꯏꯔꯕ ꯑꯁꯤꯗ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯅꯦ, ꯑꯣꯏꯗꯕꯗꯣ ꯉꯥꯡꯕꯤꯒꯅꯨꯗ꯫ ꯑꯩꯁꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯨꯅ ꯇꯧꯖꯕ ꯅꯠꯇꯦ꯫ ꯏꯅꯦ ꯍꯣꯏꯒꯤ ꯑꯆꯤꯟꯕ ꯃꯇꯝꯗꯤ ꯑꯩꯅ ꯅꯪꯅꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯁꯦꯟꯗꯣꯏ ꯁꯣꯏꯍꯟꯕꯤꯅꯨ꯫ ꯃꯇꯨꯡꯗ ꯁꯦꯜ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯤꯡꯂꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯛꯀꯅꯨꯗ ꯏꯅꯦ." ꯁꯈꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯗ ꯄꯤꯔꯛꯏ꯫ "ꯁꯦ ꯁꯛꯍꯦꯟꯕꯤ, ꯅꯪꯒꯤ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏꯗꯣ ꯁꯤꯗ ꯂꯩꯔꯤ꯫ ꯏꯅꯦꯁꯨ ꯇꯁꯦꯡꯅ ꯄꯣꯠ ꯑꯃꯗ ꯁꯤꯠꯇ꯭ꯔꯤ, ꯈꯨꯂꯪꯈꯥ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ꯫ ꯑꯗꯨꯅꯅꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜꯁꯤ ꯑꯣꯏꯅ ꯍꯦꯛ ꯄꯨꯈ꯭ꯔꯣ." ꯁꯛꯍꯦꯟꯕꯤ ꯁꯦꯜ ꯑꯗꯨ ꯂꯧꯔꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯁꯈꯤꯅ, "ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯃꯆꯤꯜ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯃꯤ꯫ ꯃꯥꯅ ꯉꯝꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯗꯨꯅ ꯂꯩ ꯍꯥꯏꯋꯥꯅꯦ꯫ ꯃꯥꯅ ꯍꯦꯛ ꯂꯦꯞꯇꯨꯅ ꯁꯦꯜ ꯊꯧꯔꯤꯉꯩꯗ ꯄꯣꯠ ꯂꯩꯕ ꯃꯤꯒ ꯑꯃꯠꯇ ꯆꯪꯂꯛꯇ꯭ꯔꯦ꯫ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯀꯨꯏꯅꯒ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯄꯣꯠꯆꯤꯠ ꯌꯥꯝ ꯍꯜꯂꯦꯕ." ꯁꯛꯍꯦꯟꯕꯤꯅ, "ꯏꯅꯦ, ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯣ." ꯃꯦꯝꯆꯥꯅ, "ꯍꯩꯃꯥ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯏꯅꯦꯁꯨ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯦ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏ꯫ ꯉꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯗꯥꯎ ꯌꯥꯏꯈ꯭ꯔꯦ꯫ ꯏꯅꯦꯒꯤ ꯄꯣꯠ ꯂꯣꯏꯅ ꯌꯣꯟꯕ ꯂꯣꯏꯈꯤꯕ ꯀꯨꯏꯔꯦ꯫ ꯅꯪꯒꯤ ꯁꯦꯜꯁꯦ ꯄꯤꯔꯝꯗꯅ ꯍꯦꯛ ꯍꯟꯈꯤꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯏꯅꯝꯃ ꯑꯌꯦꯡꯕꯤ, ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯎ." ꯑꯌꯦꯡꯕꯤꯅ, "ꯁꯛꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯏꯅꯝꯃ ꯉꯥꯒ ꯑꯃꯠꯇ ꯁꯤꯠꯇꯦ꯫ ꯑꯗꯨꯅ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯂꯞ ꯄꯤꯔꯒꯦ." "ꯏꯅꯝꯃ, ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ꯫ ꯀꯗꯥꯏ, ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯛꯎ." ꯑꯌꯦꯡꯕꯤ ꯈꯣꯟꯖꯦꯜ ꯀꯟꯅ, "ꯀꯔꯤꯅꯣꯍꯦ, ꯉꯥ ꯁꯤꯠꯇꯦ ꯍꯥꯏꯔꯕꯃꯠꯇꯗ ꯁꯨꯝ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯇꯧꯏ꯫ ꯂꯩꯇꯦ, ꯆꯠꯂꯨ." ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ, "ꯏꯅꯝꯃ, ꯑꯩꯅ ꯏꯅꯝꯃꯗꯒꯤ ꯁꯦꯜ ꯅꯤꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯒꯤ ꯄꯤꯒꯗꯕ ꯁꯦꯟꯗꯣꯏ ꯁꯔꯨꯛꯇꯣ ꯄꯤꯔꯛꯑꯣ ꯍꯥꯏꯖꯕꯅꯤ꯫ ꯏꯅꯝꯃꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯄꯣꯔꯣꯡ 2 ꯈꯛꯇꯅꯤ꯫ ꯄꯣꯔꯣꯡ 2ꯁꯤ ꯈꯛꯇ ꯄꯨꯔꯒꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ." "ꯍꯣ, ꯑꯩꯒꯤ ꯐꯥꯝꯗꯣ ꯉꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯄꯣꯔꯣꯡ 2ꯁꯤ ꯈꯛꯇ ꯐꯥꯔꯦ꯫ ꯑꯗꯨꯅ 2ꯁꯤꯗ ꯑꯣꯏꯔꯕꯁꯨ ꯌꯣꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ." ꯁꯛꯍꯦꯟꯕꯤ, ꯑꯌꯦꯡꯕꯤꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯑꯌꯦꯡꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯉꯥꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯏꯈꯨ ꯑꯃ ꯃꯐꯝ ꯆꯥꯅ ꯐꯠ ꯄꯥꯏꯈꯠꯂꯒ, "ꯏꯅꯝꯃ, ꯁꯦꯜꯗꯨ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯋꯥꯏꯈꯨ ꯑꯁꯤꯅ ꯁꯣꯏꯗꯅ ꯏꯅꯝꯃꯒꯤ ꯅꯥꯇꯣꯟ ꯑꯗꯨꯗ ꯆꯞꯍꯜꯂꯛꯂꯅꯤ." ꯑꯌꯦꯡꯕꯤ ꯄꯥꯈꯠꯅ, "ꯍꯩ, ꯀꯔꯤꯅꯣꯅꯦꯍꯦ, ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯦꯟꯗꯣꯏ ꯊꯧꯕꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯕꯅꯣ? ꯍꯧꯅꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯊꯨꯅ ꯄꯤꯔꯛꯑꯣ ꯏꯅꯝꯃ." ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯌꯦꯡꯕꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯠ ꯄꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯦꯜ ꯄꯤꯔꯛꯂꯕꯗ ꯋꯥꯏꯈꯨ ꯑꯗꯨ ꯃꯐꯝꯗ ꯊꯝꯂꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯦꯡꯕꯤꯅ, "ꯍꯩꯁ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯀꯔꯤ ꯂꯩꯁꯥꯕꯤꯅꯦꯒꯦ ꯁꯤꯗꯤ? ꯃꯇꯥ ꯑꯃꯅꯤꯗꯅ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯉꯣꯟꯗꯒꯤ ꯁꯦꯜꯒ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ." ꯑꯌꯦꯡꯕꯤ ꯃꯥꯒ ꯊꯪꯅꯅ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯔꯤꯕ ꯔꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯁꯤꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯁꯦ ꯂꯥꯛꯑꯗꯤ ꯋꯥꯏꯈꯨ ꯂꯣꯠꯁꯤꯜꯂꯨꯀꯣ꯫ ꯃꯇꯥ ꯑꯃꯅꯤ꯫ ꯋꯥꯏꯈꯨ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯁꯤꯗꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯑꯦꯃꯤ." ꯔꯤꯅꯥ ꯑꯌꯦꯡꯕꯤꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗꯦ꯫ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯖꯔꯤꯅꯣ? ꯃꯤꯒꯤ ꯁꯦꯜꯗꯤ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯒ
ꯋꯥꯏꯈꯣꯗꯨꯅ ꯍꯦꯛ ꯇꯨꯝꯂꯤꯕ ꯃꯆꯤꯜꯁꯤꯗ ꯍꯦꯛ ꯆꯞꯄꯝꯃꯗꯤ ꯐꯗꯧꯅꯤ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯦꯜ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯁꯛꯍꯦꯟꯕꯤ ꯑꯩꯉꯣꯟꯗꯕꯨ ꯁꯦꯜ ꯄꯤꯔꯣꯏꯗꯧꯒꯤ ꯎꯔꯩ ꯄꯥꯂꯩꯒ ꯇꯧꯔꯗꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯏꯃꯤꯡ ꯆꯠꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯩꯒꯤ ꯁꯦꯜꯁꯤ ꯀꯦꯝꯃ ꯐꯥꯎꯕ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯄꯣꯟꯇꯦ ꯁꯛꯍꯦꯟꯕꯤ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯁ ꯂꯝꯕꯤꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ ꯁꯟ ꯒꯥꯔꯤ ꯇꯣꯡꯒꯗꯕꯁꯨ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯍꯣꯏꯗ ꯃꯤꯗ ꯂꯦꯝꯅ ꯁꯦꯜ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯣꯡ ꯄꯥꯜꯂꯤꯕꯁꯤꯕꯨ ꯋꯥꯔꯁꯨ ꯋꯥꯅ ꯈꯣꯡꯅ ꯆꯠꯀꯦꯗꯍꯦ ꯁꯛꯍꯦꯟꯕꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯤꯛꯆꯩ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯃꯥ ꯁꯛꯍꯦꯟꯕꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯦꯅꯥꯠ ꯃꯔꯤ ꯑꯗꯨꯁꯨ ꯇꯥꯟ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯇꯠꯈꯤꯔꯝꯃꯤ ꯍꯩꯃꯥ ꯃꯁꯤꯒꯤ ꯐꯦꯅꯥꯠ ꯑꯁꯤꯁꯨ ꯇꯥꯟ ꯆꯥꯗꯅ ꯍꯦꯛ ꯇꯠꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯩꯕꯗ ꯁꯦꯜ ꯑꯃꯨꯛ ꯇꯤꯡꯕ ꯇꯥꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯇꯠꯂꯕ ꯐꯦꯅꯥꯠ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯩꯃꯥ ꯁꯤꯗꯤ ꯃꯔꯤ ꯑꯁꯤ ꯇꯠꯄꯅꯤꯗ ꯑꯍꯟꯕ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯍꯣꯔꯦꯟ ꯄꯥꯕꯗ ꯁꯦꯝꯍꯜꯂꯒ ꯑꯃꯨꯛ ꯇꯣꯡꯕ ꯌꯥꯈꯤꯅꯤ ꯈꯨꯗꯥ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯈꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡꯗ ꯐꯦꯅꯥꯠ ꯇꯣꯡꯗꯅ ꯃꯈꯨꯠꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯃꯈꯨꯠꯅ ꯐꯦꯅꯥꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯒꯤ ꯁꯛꯍꯦꯟꯕꯤ ꯀꯔꯤꯅ ꯇꯧꯔꯛꯂꯤꯕꯗꯨꯗꯤ ꯈꯣꯡꯗ ꯇꯣꯡꯒꯗꯕ ꯐꯦꯅꯥꯠ ꯑꯗꯨꯕꯨ ꯈꯨꯠꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯐꯦꯅꯥꯠꯇꯨ ꯆꯠꯄꯗ ꯈꯨꯗꯥ ꯄꯥꯁꯤꯟꯈꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯏꯆꯥꯒꯤꯗꯨꯕꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯇꯣꯝꯕꯤꯅ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯃꯄꯥ ꯂꯤꯛꯈ꯭ꯔꯕ ꯅꯆꯥꯅꯨꯄꯤꯅꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯅꯠꯇꯦ ꯂꯤꯛꯃꯟꯗꯅ ꯁꯛꯍꯦꯟꯕꯤꯅ ꯕꯥꯕꯥ ꯐꯦꯅꯥꯠ ꯃꯔꯤ ꯑꯁꯤ ꯇꯠꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯄꯥꯒꯤ ꯁꯛꯍꯦꯟꯕꯤ ꯅꯪꯁꯦ ꯐꯦꯅꯥꯠꯇꯨ ꯇꯠꯂꯕꯗꯤ ꯀꯣꯛ ꯂꯪꯊꯣꯛꯂꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯐꯦꯅꯥꯠ ꯑꯃꯅ ꯀꯌꯥꯃꯨ ꯄꯤꯔꯨꯅꯤ ꯍꯥꯏꯕꯒꯦ ꯅꯁꯥꯁꯨ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕꯅꯤ ꯑꯃ ꯂꯩꯔꯕꯁꯨ ꯃꯌꯥꯏ ꯕꯥꯕꯥ ꯇꯨ ꯐꯦꯅꯥꯠꯁꯦ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯈꯣꯡꯕꯤ ꯃꯌꯥꯁꯤꯗ ꯇꯠꯄꯅꯤ ꯁꯝꯗꯨꯅ ꯇꯣꯡꯕ ꯌꯥꯈꯤꯅꯤ ꯈꯨꯗꯥꯁꯨ ꯐꯔꯤꯕ ꯑꯁꯤꯗ ꯂꯪꯊꯣꯛꯄ ꯄꯥꯝꯃꯨꯗꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯝꯇ ꯊꯨꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯄꯥꯕꯅ ꯏꯄꯥꯒꯤ ꯁꯛꯍꯦꯟꯕꯤ ꯁꯦꯜ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯈꯣꯡꯕꯤ ꯃꯄꯥꯁꯤꯗ ꯁꯦꯝꯗꯨꯅ ꯇꯣꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗ ꯂꯩꯁꯥꯕꯤꯅꯕꯨ ꯑꯃ ꯀꯣꯛ ꯂꯩꯔꯣ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯄꯥꯕ ꯇꯠꯂꯤꯕ ꯐꯦꯅꯥꯠ ꯑꯁꯦ ꯄꯥꯕꯅ ꯇꯣꯡꯒꯗꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯇꯣꯡꯒꯗꯕꯅꯤ ꯑꯩꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯗꯤ ꯌꯥꯔꯦ ꯐꯦꯅꯥꯠ ꯃꯔꯤꯁꯤꯃ ꯁꯦꯝꯕꯒꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯗꯣꯏ ꯑꯣꯏꯔꯕꯗꯤꯅꯦ ꯌꯥꯔꯦ ꯄꯥꯕ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯏꯃꯨꯡꯂꯣꯝ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯛꯂꯤꯕ ꯑꯁꯤꯕꯣ ꯂꯩꯁꯥꯕꯤ ꯅꯠꯇꯕꯗꯧꯅ ꯇꯠꯂꯕ ꯐꯦꯅꯥꯠꯁꯤ ꯐꯥꯎꯕ ꯑꯃ ꯁꯤꯟꯅꯤꯡꯗꯦ ꯇꯧꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯂꯤꯛꯃꯟꯗꯅ ꯏꯆꯥꯅꯤ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯄꯥ ꯑꯣꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ ꯇꯣꯝꯕꯤ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯆꯥꯁꯤꯕꯨ ꯅꯆꯥ ꯃꯥꯟꯗꯦ ꯃꯄꯥ ꯑꯣꯟꯅꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯂꯤꯛꯂꯤꯕꯁꯦ ꯍꯣ ꯅꯈꯣꯏ ꯅꯃꯥꯗꯣ ꯂꯧꯕ ꯑꯗꯨꯅꯅꯤ ꯈꯪꯂꯕ꯭ꯔꯣ ꯀꯩ ꯊꯣꯛꯆꯩꯅ ꯅꯁꯥꯒꯤ ꯏ ꯃꯔꯤꯗ ꯌꯦꯡꯖꯗ꯭ꯔꯒ ꯏꯆꯥ ꯃꯥꯟꯗꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯊꯥꯏꯅꯒꯤ ꯃꯆꯤꯡꯗꯣ ꯍꯜꯂꯝꯗ꯭ꯔꯤꯕꯣꯏꯔꯦ ꯃꯃꯥ ꯅꯪꯗꯤ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯥꯎꯈꯤꯅꯨꯅꯦ ꯃꯃꯥ ꯅꯪꯕꯣ ꯃꯇꯥꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯣꯃꯥꯜꯅ ꯑꯁ ꯀꯔꯤꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯔꯥꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯈꯩ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯇꯣꯝꯕꯤꯅ ꯍꯩ ꯀꯔꯤꯅꯣ ꯑꯝꯇ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯂꯣ ꯏꯃꯥ ꯃꯁꯤꯃꯁꯨꯅꯦ ꯀꯧꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯣ ꯏꯃꯥ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯂꯤꯕꯅꯣ ꯌꯦꯡꯉꯨ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯃꯊꯦꯜ ꯑꯃꯈꯛꯇ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯍꯩ ꯆꯥꯗꯧꯗ ꯇꯨꯃꯤꯟꯅ ꯄꯪꯆꯥ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯏꯅꯦꯝꯕꯣꯛ ꯑꯃꯨꯛ ꯁꯥꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯔꯣꯟꯕ ꯆꯥꯅꯤꯡꯗꯨꯅ ꯏꯔꯣꯜꯂꯤꯕꯅꯤ ꯅꯄꯥꯒ ꯅꯧꯄꯥꯒꯗꯤ ꯏꯔꯣꯟꯕ ꯆꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯃ ꯊꯣꯡꯂꯒ ꯀꯥꯡꯍꯧ ꯉꯧꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯂꯩꯔꯨꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯍꯤꯡꯈꯣꯜꯗ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯃꯊꯦꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯣꯡꯒꯅꯣ ꯍꯥꯏꯅ
ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯑꯣꯏꯔꯕꯁꯨ ꯊꯥꯎ ꯊꯨꯝ ꯉꯥꯔꯤꯗꯤ ꯄꯣꯠꯐꯝꯗꯒꯤ ꯂꯩꯔꯤꯕꯅꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯆꯔꯥ ꯍꯦꯜꯂꯣꯏꯗ꯭ꯔꯣ ꯁꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯝꯖꯤꯜꯂꯣ ꯅꯨꯡꯗꯥꯡꯒꯤ ꯑꯩꯒꯤ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯑꯣꯏꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯑꯩꯒꯤ ꯁꯔꯨꯛ ꯍꯥꯞꯂꯨꯔꯅꯨ ꯇꯣꯝꯕꯤ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯉꯥꯡꯂꯨꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯣꯃꯥꯜꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯃꯥ ꯅꯆꯤꯟꯗꯨꯅ ꯆꯦꯡꯃꯨꯛ ꯋꯥꯡꯅ ꯇꯨꯝꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯃꯤꯌꯦ ꯃꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤꯅꯦ ꯐꯔꯗꯕꯅꯦ ꯑꯩ ꯃꯌꯨꯝꯒ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡꯕ ꯑꯃꯗ ꯆꯥꯕ ꯐꯪꯗꯅ ꯍꯌꯦꯡ ꯀꯪꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯦ ꯀꯔꯝꯕ ꯊꯣꯛꯂꯒꯗꯕ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯀꯥꯏꯗꯨꯅ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯄꯥꯛ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯂꯤꯛꯂꯤꯕ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯆꯥꯅꯤꯡꯕ ꯆꯥꯍꯧꯗ꯭ꯔꯒ ꯍꯌꯦꯡ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯗ ꯁꯤꯡꯅ ꯅꯠꯇꯕꯤꯗ ꯁꯦꯜꯅ ꯑꯣꯏꯅ ꯌꯣꯝꯗꯨꯅ ꯄꯣꯠꯂꯣꯏꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛ ꯊꯣꯡꯉꯦꯕ ꯈꯪꯉꯤꯃ ꯀꯔꯤꯒꯤꯅꯣ ꯃꯃꯥꯗꯨꯅ ꯍꯣ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯅꯨꯡꯗꯥꯡ ꯆꯥꯒꯦ ꯃꯥꯒꯤ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯍꯥꯞꯄꯨꯅꯣꯌꯦ ꯍꯣꯔꯦꯟ ꯉꯥꯗꯨ ꯊꯣꯡꯂꯒ ꯄꯤꯖꯔꯣꯏꯗ꯭ꯔꯤꯕꯅꯤ ꯈꯪꯅꯤꯗꯅ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯦ ꯃꯈꯣꯏ ꯃꯄꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯣꯃꯥꯂꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯨꯔꯒ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯔꯨꯛ ꯑꯅꯤꯗꯨꯝ ꯍꯦꯟꯅ ꯏꯃꯥꯗꯒꯤ ꯂꯤꯛꯄꯗꯨꯝ ꯍꯦꯟꯖꯤꯜꯂꯦ ꯌꯥꯔꯣꯏꯕ ꯂꯤꯛꯀꯅꯤ ꯃꯕꯣꯛ ꯂꯩꯔꯤꯉꯩꯗ ꯃꯕꯣꯛꯀꯗ ꯂꯩꯕꯅꯦꯕ ꯑꯩꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯏꯃꯥꯅ ꯂꯤꯛꯃꯟꯕꯒꯤ ꯃꯄꯥꯟꯅꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯏꯔꯟ ꯏꯊꯨꯝ ꯃꯌꯥꯝ ꯄꯩꯔꯒ ꯋꯥꯇ ꯄꯥꯗꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯍꯤꯡꯂꯤꯉꯩꯗ ꯂꯤꯛꯃꯟꯗꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯏꯃꯥ ꯅꯪ ꯍꯧꯖꯤꯛꯇ ꯁꯤꯈ꯭ꯔꯀꯥꯟꯁꯤꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏꯍꯦ ꯍꯤꯡꯂꯤꯉꯩꯗꯗꯤ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯕꯩ ꯅꯁꯛ ꯐꯥꯎ ꯌꯦꯡꯅꯤꯡꯈꯤꯗꯕꯅꯤꯀꯣ ꯏꯃꯥ ꯅꯪ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯅꯨꯡꯗꯥꯡꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯇꯣꯝꯕꯤꯅ ꯍꯣꯅꯦ ꯏꯃꯥꯅ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯥ ꯃꯆꯥ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗꯨꯅ ꯊꯣꯡꯕꯅꯦ ꯏꯆꯥꯅ ꯅꯨꯡꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯍꯥꯞꯄꯨꯅꯨ ꯍꯥꯏꯕꯗꯨꯗ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯤꯅꯦ ꯈꯣꯝꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯗꯨꯛ ꯆꯥꯎꯕ ꯉꯥ ꯑꯃ ꯑꯩꯅ ꯁꯦꯝꯈ꯭ꯔꯤꯗꯨꯕꯨ ꯑꯗꯨꯒ ꯏꯆꯦꯒꯤ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯍꯥꯞꯇꯦꯅꯦ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯁꯛꯍꯦꯟꯕꯤ ꯃꯧꯄꯥ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯝꯕ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ ꯏꯆꯦ ꯆꯥꯎꯏꯕꯨ ꯀꯦꯖꯤ 2-3ꯗꯤ ꯇꯥꯔꯝꯒꯅꯤ ꯏꯃꯥ ꯅꯪꯕꯨ ꯉꯥ ꯃꯆꯥꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯔꯤꯇꯃꯛ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯉꯥꯗꯣ ꯂꯩꯗꯨꯅ ꯁꯦꯜ ꯃꯥꯡꯍꯜꯂꯤꯕꯅꯣ ꯈꯣꯝꯕ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯁ ꯍꯩꯖꯔꯝꯃꯣꯏꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯈꯪꯖꯔꯝꯃꯗꯤ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯃꯥꯅ ꯍꯦꯟꯖꯥꯡ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯤꯕꯁꯦ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯇꯣꯝꯕꯤꯅ ꯍꯦ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎ ꯉꯥ ꯃꯆꯥꯗꯣ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯑꯆꯧꯕ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯁꯦꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯟ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯁꯔꯨꯛꯇꯣ ꯅꯪꯅ ꯍꯥꯞꯄꯨꯅꯨ ꯍꯥꯏꯕꯩ ꯍꯥꯞꯇꯕꯅꯤ ꯅꯤꯡꯊꯝ ꯊꯥꯅꯤ ꯉꯥꯔꯦꯟ ꯆꯥꯕ ꯍꯧꯕꯅꯤ ꯍꯌꯦꯡ ꯉꯥꯔꯦꯟ ꯑꯣꯏꯅ ꯆꯥꯔꯣ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯊꯝꯃꯦ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯔꯣꯏꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯇꯣꯃꯥꯜꯅ ꯃꯃꯥ ꯅꯪꯒꯤ ꯍꯦꯟꯖꯥꯡꯗꯨꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯃꯇꯨꯝ ꯐꯖꯕ ꯑꯃꯇ ꯍꯥꯞꯄꯛꯎꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯂꯩꯌꯦ ꯍꯥꯞꯄꯛꯀꯦ ꯃꯍꯥꯎ ꯂꯩꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯨꯖꯥꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯂꯒ ꯉꯥ ꯃꯇꯨꯝ 2-3 ꯍꯥꯞꯊꯩ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯃꯇꯨꯝꯗꯣ 2-3 ꯁꯨꯔꯦ ꯄꯥꯕꯅ ꯑꯃꯇꯪ ꯍꯥꯏꯕꯅꯤ ꯇꯣꯃꯥꯜꯅ ꯌꯥꯔꯦꯅꯦ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯃꯃꯥ ꯄꯨꯛ ꯊꯜꯂꯕꯅꯤ ꯃꯍꯥꯎ ꯂꯩꯕꯁꯤꯗ ꯃꯇꯨꯝ ꯑꯃꯇꯒ ꯆꯥꯈꯤꯒꯦ ꯇꯧꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯄꯨꯛ ꯊꯜꯂꯕꯗꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯄꯥꯕꯁꯨ ꯏꯃꯥꯅ ꯃꯌꯥꯝ ꯍꯥꯞꯊꯗꯨꯅ ꯑꯃꯨꯛ ꯂꯦꯝꯍꯜꯂꯅꯤ ꯍꯌꯦꯡ ꯉꯥꯔꯦꯟ ꯍꯧꯅ ꯆꯥꯔꯕꯁꯨ ꯌꯥꯕꯁꯤꯗ ꯄꯥꯈꯠꯀꯅꯨ ꯏꯄꯥ ꯀꯔꯤꯁꯨ ꯂꯦꯝꯍꯜꯂꯣꯏꯀꯣ ꯈꯣꯝꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯝꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯛꯍꯦꯟꯕꯤ ꯃꯧꯄꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯍꯦꯟꯖꯥꯡ ꯑꯗꯨ ꯐꯠꯆꯤꯡ ꯁꯤꯟꯗꯨꯅ ꯆꯥꯏ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯁꯛꯍꯦꯟꯕꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯂꯕꯗꯤ ꯅꯃꯥꯗ ꯍꯥꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯅꯦ ꯅꯧꯄ꯭ꯋꯥꯒꯤ ꯑꯔꯦꯝꯕ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯕꯥ ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯔꯦꯟꯗꯣ ꯄꯦꯟꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯈꯣꯝꯕꯅ ꯂꯦꯝꯂꯝꯕ ꯍꯦꯟꯖꯥꯡꯁꯦ ꯌꯥꯝꯃꯤ ꯏꯃꯥꯅ ꯍꯩꯗꯣꯛꯈꯤꯕ ꯇꯥꯔꯦꯅ
ꯑꯩꯅ ꯆꯥꯒꯦ ꯇꯧꯕꯅꯤ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯗꯅ ꯁꯛꯍꯦꯟꯕꯤ ꯂꯤꯛꯆꯔꯕꯁꯨ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯂꯤꯕꯅꯤ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕ ꯄꯥꯝꯃꯨꯕꯒꯤ ꯋꯥꯅꯤ ꯉꯥ ꯊꯣꯡꯂꯒ ꯃꯥꯒꯤ ꯁꯔꯨꯛ ꯍꯥꯞꯇꯕꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯕꯅꯤ ꯃꯃꯥꯅ ꯉꯥꯔꯦꯟ ꯑꯣꯏꯅ ꯆꯥꯔꯣ ꯍꯥꯏꯕꯗꯨꯗ ꯁꯥꯎꯈꯤꯗꯕꯅꯤ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯦꯛ ꯂꯦꯛꯇꯨꯅ ꯍꯥꯎꯅ ꯆꯥꯔꯤ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯦꯡꯀꯣꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯇꯣꯃꯥꯜꯅ ꯁꯛꯍꯦꯟꯕꯤ ꯅꯃꯥꯗ ꯍꯦꯟꯖꯥꯡ ꯈꯔ ꯍꯥꯞꯄꯟꯁꯤꯔꯣ ꯇꯦꯡꯀꯣꯠꯇꯨ ꯏꯆꯥꯅ ꯂꯦꯛꯄꯗ ꯍꯣꯔꯦꯟ ꯐꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯕꯥꯕꯥ ꯉꯥ ꯊꯣꯡꯕꯁꯤ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯍꯥꯞꯄꯗꯤ ꯍꯥꯞꯍꯜꯂꯒꯨꯝꯁꯤ ꯑꯩ ꯄꯨꯛ ꯊꯜꯂꯤ ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯔꯦꯟꯗꯣ ꯄꯦꯟꯅ ꯆꯥꯔꯒꯦ ꯁꯛꯍꯦꯟꯕꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯦꯛꯄ ꯌꯥꯕ ꯃꯈꯩ ꯂꯦꯛꯂꯝꯂꯒ ꯃꯍꯥꯎ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯇꯁ ꯀꯝꯗꯧꯋꯤꯌꯦ ꯑꯩꯅꯗꯤ ꯉꯝꯂꯦꯗꯅ ꯇꯣꯝꯕꯤ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯁꯛꯇꯥꯁꯤ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯂꯤꯛꯏꯅꯦꯅ ꯀꯥꯝꯃ ꯍꯦꯟꯕ ꯐꯔꯦꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯇꯣꯃꯥꯜꯁꯨ ꯅꯣꯛꯂꯒ ꯃꯃꯥ ꯑꯔꯤꯛꯄ ꯃꯤꯁꯨ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕꯖꯥꯠꯅꯤ ꯇꯦꯡꯀꯣꯠꯁꯦ ꯏꯆꯥ ꯁꯛꯍꯦꯟꯕꯤꯅ ꯂꯦꯛꯄꯗ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯦꯕ ꯏꯃꯥꯁꯨ ꯊꯥꯏꯅ ꯍꯦꯟꯖꯥꯡꯗ ꯉꯥ ꯊꯥꯛꯂꯗꯤ ꯉꯥꯔꯧ ꯆꯥꯔꯣꯏꯁꯤ ꯍꯥꯏꯅ ꯉꯥꯡꯕꯒꯤ ꯅꯪꯅ ꯏꯔꯣꯟꯕ ꯅꯨꯃꯤꯠꯇ ꯉꯥꯔꯧ ꯍꯥꯞꯇꯕꯒꯤ ꯁꯥꯎꯗꯨꯅ ꯉꯥꯒ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯌꯨ ꯌꯥꯈꯤꯗꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯂꯤꯛ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯤꯔꯤ ꯑꯩꯕꯨ ꯅꯍꯥꯟ ꯁꯤꯔꯨꯕꯗꯒꯤ ꯂꯤꯛꯇꯣ ꯎꯄꯨꯁꯤꯗ ꯍꯥꯞꯄ ꯍꯥꯞꯇꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯤꯐꯥꯎ ꯎꯗꯦꯕ ꯇꯣꯝꯕꯤꯅ ꯁꯛꯍꯦꯟꯕꯤ ꯀꯔꯤꯅꯣꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯏꯆꯥꯅ ꯊꯤꯔꯤꯕ ꯑꯗꯨꯕꯣ ꯏꯃꯥ ꯑꯩꯒꯤ ꯂꯤꯛ ꯑꯃ ꯊꯝꯐꯝ ꯀꯥꯎꯔꯤ ꯏꯃꯥꯅꯒ ꯂꯧꯁꯤꯟꯕ꯭ꯔꯣ ꯏꯃꯥꯗꯤ ꯂꯧꯁꯤꯟꯗꯦꯅꯦ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯉꯥꯡꯕꯗꯨ ꯃꯃꯥ ꯇꯣꯝꯕꯤꯗ ꯉꯥꯡꯂꯛꯏ ꯏꯃꯥ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯐꯪꯗ꯭ꯔꯦ ꯍꯩ ꯏꯃꯥꯅ ꯂꯧꯗꯦ ꯍꯥꯏꯔꯤꯕ ꯑꯃꯠꯇꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯌꯦ ꯍꯣ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯀꯔꯝꯕ ꯁꯤꯒꯗꯕꯅꯣ ꯈꯪꯗꯗꯅ ꯑꯃꯠꯇ ꯁꯤꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯪꯒꯤꯅ ꯄꯣꯠ ꯁꯣꯛꯀꯗꯕ ꯇꯟꯖꯩ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯆꯦꯒ ꯃꯃꯥꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯣꯝꯕ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯏꯆꯦ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ ꯇꯣꯝꯕꯤꯅ ꯍꯣ ꯅꯆꯦꯒꯤ ꯂꯤꯛ ꯃꯥꯡꯈ꯭ꯔꯦꯌꯦ ꯑꯗꯨꯒ ꯏꯃꯥꯗ ꯇꯥꯏꯅꯔꯤꯕ ꯂꯤꯛ ꯍꯥꯏꯁꯦ ꯅꯨꯡ ꯑꯉꯥꯡꯕ ꯊꯤꯟꯕꯗꯨꯔꯣ ꯍꯣꯏ ꯂꯤꯛ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯂꯤꯕꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯁꯣꯏꯗꯅ ꯂꯧꯁꯤꯜꯂꯝꯂꯅꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯏꯆꯦꯒꯤ ꯂꯤꯛꯇꯣ ꯑꯇꯣꯝꯕ ꯀꯥꯏꯗꯩ ꯂꯤꯛꯅꯣ ꯂꯩꯇꯦꯍꯦ ꯁꯛꯍꯦꯟꯕꯤ ꯄꯥꯈꯠꯅ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯂꯤꯛꯇꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯕ ꯈꯣꯝꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯍꯣ ꯑꯩꯅ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯕꯗꯨꯗ ꯃꯄꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯅ ꯈꯨꯗꯣꯜ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯈꯪꯅꯕ ꯅꯨꯄꯤꯗ ꯄꯤꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯂꯦꯝꯅ ꯑꯩꯒꯤ ꯁꯟ ꯃꯉꯥꯒꯤ ꯂꯤꯛꯇꯣ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯦꯛꯊꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯏꯃꯥꯒꯤ ꯁꯛꯍꯦꯟꯕꯤ ꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥꯕꯣ ꯁꯤ ꯃꯤꯇꯣꯝꯃꯨꯛꯇ ꯄꯥꯡꯉꯨꯁꯤ ꯏꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯇꯣꯝꯕꯤ ꯈꯣꯝꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯇꯣꯝꯕ ꯁꯤ ꯅꯆꯦꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯈꯣꯝꯕꯁꯨ ꯄꯥꯈꯠꯅ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯈꯣꯝꯕꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯒ ꯁꯛꯍꯦꯟꯕꯤ ꯁꯤ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯃꯥ ꯑꯩꯒꯤ ꯂꯤꯛꯇꯣ ꯁꯟ ꯃꯉꯥꯅꯤ ꯑꯗꯨꯁꯨ ꯂꯦꯝꯅ ꯄꯤꯈ꯭ꯔꯕ ꯇꯣꯝꯕꯤꯅ ꯁꯦ ꯏꯆꯥꯒꯤ ꯂꯤꯛꯇꯣ ꯃꯥꯡꯉꯣꯏ ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯍꯤꯞꯊꯧꯁꯦ ꯏꯃꯥ ꯁꯟ ꯃꯉꯥꯒꯤ ꯂꯤꯛꯅꯤ ꯃꯤꯉꯣꯟꯗ ꯂꯦꯝꯅ ꯄꯤꯈ꯭ꯔꯦꯌꯦ ꯁꯦ ꯏꯆꯥ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯨ ꯏꯃꯥ ꯏꯆꯥꯒꯤ ꯂꯤꯛꯇꯣ ꯂꯧꯔꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯅꯆꯦꯒꯤ ꯂꯤꯛꯇꯨꯕꯨ ꯈꯪꯅꯕ ꯅꯨꯄꯤꯗ ꯈꯨꯗꯣꯜ ꯇꯧꯔꯤꯕꯗꯨꯕꯨ ꯑꯃꯨꯛꯇ ꯊꯨꯅ ꯂꯧꯔꯨꯁꯣ ꯑꯁ ꯏꯃꯥ ꯅꯨꯄꯤꯗ ꯄꯤꯈ꯭ꯔꯕ ꯂꯤꯛꯇꯨꯕꯨ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ ꯑꯩ ꯇꯜꯂꯤꯀꯣ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯂꯤꯛꯇꯣ ꯂꯧꯗ꯭ꯔꯕꯗꯤ ꯅꯆꯦꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯤꯅꯦ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯆꯦꯒꯤ ꯂꯤꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯄꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛꯇ ꯊꯨꯅ ꯑꯣꯟꯊꯣꯛꯅꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯈꯣꯝꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯅꯥꯍꯥꯕ ꯄꯥꯛꯁꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯑꯗꯣꯝꯕ ꯁꯤ
ꯅꯆꯦꯒꯤ ꯂꯤꯛꯇꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯄꯤꯔꯒ ꯅꯆꯦꯒꯤ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯅꯔꯛꯎ꯫ ꯃꯥ, ꯑꯁꯤꯒꯤ ꯅꯨꯡ ꯑꯉꯧꯕ ꯊꯤꯟꯕ ꯂꯤꯛ ꯑꯁꯤ ꯑꯣꯏꯅ ꯄꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯁꯤ ꯊꯨꯅ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯅꯔꯛꯎ꯫ ꯑꯗꯣ ꯂꯤꯛ ꯄꯤꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅꯗꯤ ꯄꯨꯔꯛꯎꯀꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ꯫ ꯍꯣꯏ ꯃꯤ, ꯍꯩꯔꯥꯡꯉꯤꯉꯩꯁꯤꯗ ꯌꯨꯔꯥꯡꯉꯤ ꯍꯦꯝꯃꯨ ꯑꯩꯈꯣꯏ ꯃꯥꯁꯤ꯫ ꯑꯩ ꯆꯠꯂꯦ ꯂꯤꯛ ꯑꯣꯟꯅꯕ꯫ ꯈꯣꯝꯕ ꯂꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯏꯕꯨꯡ ꯈꯣꯝꯕ, ꯀꯔꯤ ꯂꯩꯔꯒꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕꯒ ꯉꯝꯗ꯭ꯔꯕꯣ? ꯅꯠꯇꯦ, ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯔꯕ?" ꯂꯩꯖ, ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯩ ꯅꯠꯇꯦ, ꯎꯕ ꯎꯗꯕꯩ ꯋꯥꯒ ꯑꯝꯇ ꯉꯥꯏꯈꯣ꯫ ꯅꯍꯥꯟ ꯑꯩꯅ ꯄꯤꯔꯝꯕ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯥꯟꯅ꯫ ꯂꯥꯏꯖ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯣꯡ ꯍꯣꯡꯂꯗꯨꯅ "ꯀꯩꯅꯣ ꯏꯕꯨꯡ ꯈꯣꯝꯕ, ꯑꯗꯨꯛ ꯆꯣꯞꯅ ꯂꯤꯛ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯂꯤꯛꯇꯣ ꯄꯤꯗ꯭ꯔꯕꯁꯨ ꯇꯣꯛꯄ ꯀꯩꯗꯧꯒꯦ? ꯅꯨꯄꯤꯗ ꯄꯤꯈ꯭ꯔꯕ ꯈꯨꯗꯣꯜꯄꯣꯠꯄꯨ ꯑꯃꯨꯛ ꯊꯧꯕ ꯂꯥꯛꯏꯅꯦ." ꯈꯣꯝꯕ ꯂꯥꯏꯖ ꯑꯃꯨꯛ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯂꯥꯏꯖ, ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤ, ꯁꯅꯥ ꯁꯥꯐꯝꯗ ꯂꯤꯛꯇꯣ ꯑꯣꯟꯅꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯤ ꯂꯤꯛ ꯑꯆꯧꯕ ꯁꯥꯍꯜꯂꯝꯕꯅꯤ, ꯃꯣꯏꯅ ꯄꯤꯔꯛꯏꯁꯤꯗꯤ ꯃꯆꯥꯅꯤ, ꯑꯗꯨ ꯑꯣꯟꯊꯣꯛꯅꯒꯦ ꯇꯧꯕꯅꯤ ꯃꯤ꯫ ꯈꯣꯝꯕ ꯃꯥꯒꯤ ꯄꯤꯈꯥꯎ ꯑꯗꯨꯗꯒꯤ ꯃꯃꯥꯗꯒꯤ ꯂꯧꯔꯛꯄ ꯂꯤꯛ ꯑꯗꯨ ꯂꯥꯏꯖꯗ ꯎꯠꯂꯒ "ꯇꯨ, ꯁꯤꯅ ꯍꯦꯟꯅ ꯐꯖꯗ꯭ꯔꯥ?" ꯂꯥꯏꯖ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯍꯩꯃꯥ, ꯁꯤꯒꯤ ꯂꯤꯛꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯏꯕꯨꯡ ꯈꯣꯝꯕ, ꯉꯁꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯃꯦ? ꯑꯔꯦꯝꯕꯗ ꯑꯃꯨꯛ ꯁꯥꯎꯍꯜꯂꯦꯕ." ꯂꯥꯏꯖ, ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯔꯝꯃꯤ ꯂꯤꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯏꯆꯦꯗꯣ ꯉꯥꯎꯗꯨꯅ ꯆꯠꯂꯝꯕ ꯇꯥꯔꯤꯃꯤ꯫ "ꯍꯥ, ꯀꯅꯥꯒꯤ ꯏꯆꯦꯅꯣ?" "ꯍꯥ, ꯏꯆꯦ ꯄꯟꯈꯤꯕ꯭ꯔꯥ ꯏꯕ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯂꯤꯛꯁꯦ ꯑꯣꯟꯅꯕ ꯏꯆꯦꯗꯨꯅꯦ, ꯂꯤꯛ ꯑꯣꯟꯅꯕꯒꯤ ꯌꯥꯝ ꯁꯥꯎꯍꯧꯕ ꯑꯗꯨꯏꯅꯤ." ꯂꯥꯏꯖ ꯃꯥꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯝꯕꯗ ꯄꯤꯔꯛꯇꯨꯅ ꯈꯣꯝꯕꯅ ꯄꯨꯔꯛꯄ ꯂꯤꯛ ꯑꯗꯨ ꯑꯃꯨꯛ ꯁꯤꯖꯤꯜꯂꯒ "ꯏꯕꯨꯡ ꯈꯣꯝꯕ, ꯂꯤꯛꯁꯦ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯣ?" "ꯌꯥꯝ ꯄꯛꯆꯔꯤ, ꯑꯗꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ, ꯃꯤꯒꯤ ꯂꯤꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯝꯕ ꯂꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯕꯨꯡ ꯈꯣꯝꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯝꯃꯤꯗꯀꯣ, ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯍꯦꯛ ꯏꯜꯂꯗꯅ, ꯂꯤꯛꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯔꯦꯗ ꯑꯩꯗꯤ." ꯈꯣꯝꯕꯁꯨ ꯆꯠꯅ ꯆꯠꯅ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯅꯨꯄꯤꯅ ꯁꯅꯥꯗ ꯆꯣꯞꯄꯁꯦ ꯌꯥꯝ ꯊꯤꯅ ꯆꯣꯞꯄꯖꯥꯠꯅꯤꯀꯣ꯫ ꯏꯆꯦꯅ ꯉꯥꯎꯗꯨꯅ ꯆꯠꯍꯧꯗꯧꯔꯦ, ꯂꯥꯏꯖꯁꯤꯁꯨ ꯏꯪ ꯇꯞꯄꯦꯅ ꯀꯣꯏꯔꯨꯕꯅꯤ, ꯂꯤꯛ ꯑꯣꯟꯅꯁꯦ ꯍꯥꯏꯔꯨꯕꯗ, ꯂꯤꯛ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯕꯗ ꯆꯥꯒꯤꯕꯨ ꯇꯧꯔꯛꯏꯅꯦ꯫ ꯀꯣꯟꯅ ꯂꯤꯛ ꯄꯤꯔꯀꯥꯟꯗꯅ ꯍꯔꯥꯎꯗꯅ ꯈꯪꯅꯤꯕ, ꯃꯊꯪꯗꯩꯗꯤ ꯁꯅꯥꯒ ꯑꯃꯠꯇ ꯄꯤꯔꯣꯏ, ꯃꯒꯨꯟ ꯈꯪꯉꯦꯕ ꯑꯩ." ꯁꯣꯝꯗ ꯇꯣꯃꯥꯜꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯗꯥꯡ ꯑꯗꯨꯗ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯃꯃꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯆꯠꯅꯤꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯒꯦ?" ꯇꯣꯝꯕꯤ ꯄꯥꯈꯠꯅ "ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯔꯒꯦꯅꯦ?" ꯇꯣꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯜꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯇꯣꯝꯕꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯄꯥꯈꯠꯅ ꯁꯛꯍꯦꯟꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯄꯥ ꯎꯕꯗ "ꯕꯥꯕꯥ, ꯑꯩꯒꯤ ꯁꯅꯥꯗꯣ ꯁꯟ 5 ꯂꯦꯝꯅ ꯄꯤꯊꯣꯛꯈ꯭ꯔꯦꯌꯦ." "ꯍꯩꯃꯥ, ꯂꯤꯛ ꯁꯟ 5ꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯇꯧꯔꯤꯕꯁꯦ?" ꯁꯛꯍꯦꯟꯕꯤ ꯑꯃꯨꯛꯀꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ "ꯁꯟ 5ꯒꯤ ꯂꯤꯛ ꯂꯦꯝꯅ ꯄꯤꯈ꯭ꯔꯕ?" ꯇꯟꯖꯥꯗꯨꯗ ꯈꯣꯝꯕꯅ ꯂꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯈꯣꯝꯕꯗꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯔꯒ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯁꯛꯍꯦꯟꯕꯤ, ꯏꯃꯥꯒꯤ ꯁꯛꯍꯦꯟꯕꯤ, ꯁꯦ ꯏꯆꯥꯒꯤ ꯁꯟ 5ꯒꯤ ꯂꯤꯛꯇꯣ ꯁꯤꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯁꯛꯍꯦꯟꯕꯤ ꯂꯤꯛ ꯑꯗꯨ ꯃꯃꯥꯗꯒꯤ ꯇꯥꯞ ꯂꯥꯛꯂꯒ "ꯃꯥꯅꯤ, ꯁꯤꯅꯤ ꯏꯃꯥ." ꯁꯛꯍꯦꯟꯕꯤ ꯂꯤꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯨꯞꯂꯒ ꯍꯔꯥꯎꯅ "ꯑꯩꯒꯤ ꯁꯟ 5ꯒꯤ ꯂꯤꯛ ꯐꯪꯉꯤ." ꯇꯣꯃꯥꯜꯅ "ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯦ ꯂꯤꯛꯃꯟꯗꯅ ꯃꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ, ꯄꯦꯡ ꯆꯣꯏꯔꯦꯗꯣ꯫ ꯃꯄꯥ, ꯉꯥꯎꯔꯕꯁꯨ ꯂꯤꯛꯁꯤꯗꯤ ꯀꯥꯎꯗꯦꯅꯦ." ꯁꯛꯍꯦꯟꯕꯤ ꯇꯞꯅ "ꯏꯃꯥ, ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ, ꯏꯃꯥ ꯍꯣꯏ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ, ꯂꯤꯛꯁꯦ ꯃꯣꯟ ꯃꯈꯥꯗ ꯊꯝꯒꯦ, ꯂꯧꯊꯣꯛꯂꯝꯒꯅꯨꯀꯣ ꯍꯟꯗꯛꯇꯤ." ꯂꯧꯊꯣꯛꯂꯣꯏ, ꯅꯤꯡꯊꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ." ꯇꯣꯃꯥꯜꯅ "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯂꯤꯛꯁꯦ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯦ, ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯍꯧꯔꯁꯤ, ꯁꯟ 5ꯒꯤ ꯂꯤꯛꯅ ꯁꯣꯜꯂꯒ ꯉꯥꯎꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ." ꯃꯃꯥꯒ ꯃꯄꯥꯒ ꯊꯣꯛꯂꯛꯄꯗ ꯎꯕꯗ
ꯈꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯥ ꯕꯥꯕꯥ ꯏꯆꯦꯒꯦꯟ ꯂꯥꯛꯍꯧꯔꯕ꯭ꯔꯥ? ꯂꯥꯛꯍꯧꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯧꯔꯦ ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣꯅꯦ ꯅꯆꯦꯒꯤ ꯂꯤꯛꯇꯨꯕꯨ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤꯗ ꯄꯤꯊꯣꯛꯂꯤꯕ ꯑꯗꯨꯕꯣ ꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯏꯆꯦꯒꯤꯗꯤ ꯃꯁꯥꯒꯤ ꯁꯦꯜ ꯃꯌꯥꯝ ꯁꯦꯟꯗꯣꯏ ꯆꯥꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯏ ꯅꯥꯏ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯕꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯏꯃꯥ ꯄꯥꯕꯗꯒꯤ ꯑꯗꯨꯝ ꯅꯤꯗꯨꯅ ꯂꯧꯏ ꯑꯩꯒ ꯈꯪꯅꯖꯕꯤ ꯃꯉꯣꯟꯗ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯥ ꯕꯥꯕꯥ ꯀꯥꯏꯗꯦ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯅꯆꯦꯒꯤ ꯂꯤꯛꯇꯣ ꯄꯤꯗ꯭ꯔꯕꯁꯨ ꯄꯥꯕꯗ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯆꯥꯅ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯄꯥꯅ ꯄꯤꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯅꯆꯦꯗꯤ ꯅꯤꯡꯉꯣꯜꯅꯤ ꯅꯣꯡꯃꯗꯤ ꯂꯩꯔꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯁꯤꯁꯨ ꯅꯕꯣꯡꯗ ꯏꯆꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯆꯦꯅ ꯃꯔꯅꯥꯏ ꯇꯧꯖꯔꯤꯕ ꯑꯁꯤꯗꯤ ꯏꯄꯥꯅ ꯄꯤꯔꯨꯕ ꯅꯠꯇꯦꯀꯣ ꯅꯕꯣꯛ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯕꯣꯛꯅ ꯅꯆꯦꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯎ ꯈꯪꯍꯟꯗꯅ ꯅꯆꯦꯗ ꯈꯛꯇ ꯇꯥꯛꯂꯝꯂꯤꯕꯅꯤ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯅꯕꯣꯛꯅ ꯅꯆꯦꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯇꯝꯗꯨꯅ ꯄꯤꯔꯝꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤꯁꯨ ꯅꯕꯣꯛ ꯑꯗꯨꯅ ꯅꯃꯥꯗ ꯁꯤꯟꯅꯔꯝꯂꯤꯕꯅꯤ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯅꯪꯁꯨ ꯀꯔꯤꯅꯣꯃ ꯏꯄꯥꯒ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯁꯦꯜ ꯇꯥꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯕꯥꯕꯥ ꯇꯣꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯂꯤꯛꯆꯔꯕꯁꯨ ꯃꯆꯥ ꯃꯁꯨꯒꯤ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯌꯦꯠꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯃꯥꯅ ꯊꯝꯈꯤꯕ ꯂꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯤ ꯂꯤꯛ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯤꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯤꯖꯤꯟꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯑꯃꯨꯛ ꯃꯇꯨꯗ ꯄꯤꯔꯝꯗꯅ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯜꯂꯕ ꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯇꯣꯝꯕꯤꯅ ꯂꯣꯏꯔꯦ ꯏꯆꯥ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯈꯣꯝꯕꯅ ꯆꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯁꯨꯛ ꯂꯤꯛꯂꯤꯕ ꯑꯁꯤꯕꯣ ꯑꯇꯣꯝꯕ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯕꯣꯛꯅ ꯇꯨꯡꯒꯤ ꯌꯦꯡꯗꯨꯅ ꯊꯝꯂꯝꯕ ꯂꯟꯊꯨꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯨꯡꯒꯤ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯁꯟ 5ꯒꯤ ꯂꯤꯛꯇꯨ ꯀꯥꯏꯔꯕꯗꯤ ꯂꯧꯐꯝ ꯃꯆꯥ ꯑꯃ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯁꯟ 5ꯒꯤ ꯂꯤꯛꯁꯦ ꯀꯥꯎꯔꯝꯗ꯭ꯔꯤꯗꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯕꯣꯛꯅꯤ ꯍꯣꯏ ꯏꯆꯦ ꯄꯤꯕ ꯏꯇꯣꯝꯇꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯅ ꯅꯨꯄꯤ 10 ꯊꯤꯔꯒ ꯏꯆꯥ 50 ꯄꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯌꯦꯟꯅꯕ ꯌꯥꯅꯤ ꯑꯗꯨꯏꯗꯤ ꯇꯣꯃꯥꯅ ꯌꯥꯔꯤ ꯅꯆꯤꯜ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯏꯄꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯉꯥꯔꯦꯟꯗꯨ ꯆꯥꯔꯨꯔꯁꯤ ꯁꯛꯍꯦꯟꯕꯤꯅ ꯉꯥꯔꯦꯟ ꯄꯜꯂꯛꯄꯁꯤꯗꯤ ꯆꯥꯛꯇꯨꯝ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯛꯏꯗ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯩꯊꯦꯜꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯍꯨꯏꯅ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄ ꯄꯨꯔꯦꯜꯗꯨ ꯁꯛꯍꯦꯟꯕꯤꯗ ꯍꯦꯛ ꯋꯥꯏꯁꯤꯟꯗꯨꯅ ꯇꯨꯏ ꯁꯛꯍꯦꯟꯕꯤꯁꯨ ꯇꯨꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯃꯤꯠꯇꯣ ꯌꯦꯡꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯑꯩ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯁꯤꯕꯨ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯥ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯏꯆꯟ ꯁꯥꯎꯅꯨ ꯅꯕꯨꯡꯁꯦ ꯎꯍꯩꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯜꯂꯛꯄꯗ ꯏꯆꯟꯅ ꯊꯦꯡꯖꯤꯟꯕꯅꯤ ꯁꯥꯎꯅꯨꯀꯣ ꯏꯆꯟ ꯏꯕꯨꯡ ꯁꯣꯏꯈ꯭ꯔꯦ ꯄꯨꯔꯦꯜ ꯃꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯕꯗ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯊꯣꯏꯅ ꯁꯥꯎꯔꯨꯕ ꯉꯝꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯐꯦꯅꯥꯠ ꯑꯗꯨ ꯈꯨꯟꯗꯨꯅ ꯇꯣꯡꯒꯦ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯉꯔꯥꯡ ꯇꯠꯄ ꯁꯝꯈꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯑꯃꯨꯛꯀ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯐꯦꯅꯥꯠꯁꯤꯁꯨ ꯑꯃꯨꯛ ꯇꯠꯂꯕ ꯃꯥꯜꯂꯤꯅꯦ ꯀꯩꯗꯧꯔꯦ ꯏꯕꯨꯡ ꯑꯩꯒꯤ ꯐꯦꯅꯥꯠꯁꯦ ꯇꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯄꯨꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯐꯦꯅꯥꯠ ꯑꯗꯨ ꯈꯨꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯤ ꯐꯤꯖꯦꯠ ꯑꯃꯅ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯀꯤꯔꯤꯕꯗꯨ ꯐꯦꯅꯥꯠ ꯑꯗꯨꯒꯤ ꯐꯤꯕꯝ ꯎꯕꯗ ꯄꯨꯔꯦꯜ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯁꯦꯜꯇ ꯎꯕꯅꯤ ꯃꯃꯤꯠꯇꯨꯗ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯤꯒꯤ ꯐꯦꯅꯥꯠ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯕꯣ ꯅꯄꯨꯟꯁꯤꯒꯤ ꯐꯦꯅꯥꯠ ꯎꯖꯗ꯭ꯔꯤꯕꯣ ꯄꯨꯔꯦꯜ ꯅꯣꯛꯂꯒ ꯅꯪꯒꯤ ꯐꯦꯅꯥꯠꯁꯤꯒꯨꯝꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯄꯅꯤ ꯁꯥꯎꯅꯨꯀꯣ ꯏꯆꯟ ꯁꯛꯍꯦꯟꯕꯤ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯇꯠꯂꯕ ꯐꯦꯅꯥꯠ ꯁꯝꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯄꯨꯔꯦꯜ ꯇꯞꯅ ꯏꯆꯜ ꯑꯩꯒ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯖꯤꯟꯕꯗꯒꯤ ꯇꯠꯂꯕ ꯏꯆꯜꯒꯤ ꯐꯦꯅꯥꯠ ꯑꯁꯦ ꯑꯩ ꯑꯃ ꯂꯩꯖꯔꯝꯂꯒꯦ ꯁꯛꯍꯦꯟꯕꯤ
ꯄꯨꯔꯦꯜꯅ ꯐꯦꯅꯥꯠ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯨꯗ ꯏꯀꯥꯏꯕ ꯈꯔ ꯐꯥꯎꯔꯛꯂꯝꯕ ꯑꯗꯨ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯁꯦꯜ ꯇꯤꯡꯗ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯅ ꯍꯥꯏꯔꯤꯕꯗꯨ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯇꯣꯝꯗ ꯈꯟꯖꯩ, ꯃꯤꯅ ꯂꯩꯔꯤꯉꯩꯁꯤꯗ ꯈꯔ ꯇꯥꯡꯕ ꯐꯦꯅꯥꯠ ꯑꯃ ꯂꯩꯍꯜꯍꯧꯔꯒꯦ, ꯀꯨꯏꯅ ꯆꯠꯅꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯄꯨꯔꯦꯜꯗ ꯐꯦꯅꯥꯠ ꯑꯇꯥꯡꯕ ꯑꯃ ꯂꯩꯍꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯒ ꯄꯨꯔꯦꯜꯒꯁꯨ ꯃꯤꯡ ꯍꯪꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯊꯧꯒꯤ ꯆꯠꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯁꯛꯍꯦꯟꯕꯤꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯕꯣꯛ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ, ꯁꯛꯍꯦꯟꯕꯤ, ꯑꯕꯣꯛꯀꯤ ꯁꯛꯍꯦꯟꯕꯤ, ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ? ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯦ ꯏꯁꯨꯅ ꯁꯣꯏꯗꯅ ꯏꯜꯂꯨꯀꯣ꯫ ꯏꯁꯨꯗ ꯂꯩꯔꯤꯕ ꯏꯕꯣꯛꯅ ꯁꯤꯟꯅꯔꯝꯕ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯧꯀꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯅ ꯏꯁꯨꯗ ꯅꯤꯖꯔꯕꯗꯤ ꯏꯁꯨꯒꯤ ꯑꯍꯦꯟꯕ ꯁꯔꯨꯛ ꯑꯗꯣ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ꯫ ꯏꯁꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯑꯕꯣꯛꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯔꯕ ꯀꯥꯟꯗ ꯀꯔꯤꯁꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯗꯥꯟ ꯇꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯑꯗꯨ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯑꯃꯨꯛꯁꯨ ꯃꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯗꯨꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕꯁꯤꯡ ꯑꯗꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯑꯔꯤꯛꯄꯤ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯁꯥꯒꯤ ꯈꯔ ꯂꯤꯛꯆꯕ ꯑꯣꯏꯔꯛꯄꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯍꯪꯕꯗꯤ ꯇꯣꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯒ ꯂꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯄꯨꯔꯦꯜ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯇꯩ ꯃꯊꯥꯖ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯃꯔꯝ ꯆꯥꯗ ꯁꯦꯜ ꯌꯥꯝꯅ ꯂꯣꯏꯁꯤꯟꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯃꯥ ꯁꯛꯍꯦꯟꯕꯤꯒꯤꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯊꯔꯣꯅ, ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗꯀꯣ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅ ꯑꯁꯨꯝꯅ ꯄꯥꯟꯒꯗꯕꯅꯤ꯫ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ꯫ ꯊꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯕꯣꯛꯀꯤ ꯌꯥꯊꯪꯕ ꯏꯜꯂꯗꯨꯅ ꯌꯨꯝꯂꯩꯃ ꯑꯃ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯆꯦ ꯊꯥꯖꯁꯨ ꯁꯛꯍꯦꯟꯕꯤꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯕꯗ ꯃꯧ ꯑꯅꯤꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯌꯨꯝ ꯀꯣꯏꯔꯕꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯏꯃꯨꯡ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯧꯄ꯭ꯋꯥ ꯈꯣꯝꯄꯁꯨ ꯂꯥꯏꯖꯕ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ? ꯂꯥꯏꯖꯅ, ꯏꯃꯥ, ꯉꯁꯤꯗꯤ ꯃꯊꯦꯜ ꯈꯔ ꯌꯥꯝꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯄꯠꯇꯨꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊꯦꯜ ꯑꯣꯏꯅ ꯇꯣꯉꯥꯟ ꯑꯗꯨꯝ ꯊꯣꯡꯂꯤ꯫ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯊꯦꯜ ꯃꯈꯜ ꯀꯌꯥ ꯂꯣꯡꯗꯨꯅ ꯊꯣꯡꯗꯨꯅ ꯆꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯧꯗꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯇꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯏꯃꯧꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯅꯅꯦꯝꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯂꯅꯤ ꯏꯃꯧꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯎꯕꯗ꯫ ꯈꯣꯝꯕꯅ, ꯕꯕꯥ, ꯏꯃꯥꯒꯤ ꯄꯥꯝꯖꯕꯤꯕꯨꯗꯤ ꯑꯣꯏꯕ, ꯑꯗ ꯏꯆꯦ ꯂꯩꯔꯝꯂꯕꯗꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯉꯛ ꯁꯝꯄꯥꯏꯗꯨꯅ ꯅꯍꯥꯟꯅ ꯏꯜꯂꯝꯂꯅꯤꯀꯣ꯫ ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ, ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯏꯄꯥꯒꯤ ꯑꯇꯣꯝꯕ꯫ ꯂꯥꯏꯖꯅ, ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯥꯕ? ꯂꯥꯏꯖꯅ ꯍꯪꯂꯤꯕꯗꯨ ꯇꯣꯝꯕꯤ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯅꯣꯛꯇꯨꯅ, ꯍꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯅꯝꯃ ꯁꯛꯍꯦꯟꯕꯤꯗꯣ ꯃꯕꯣꯛ ꯂꯧꯗꯅ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯍꯦꯟꯖꯥꯡ ꯐꯥꯎꯕꯅꯦ ꯃꯊꯦꯜ 2 ꯁꯨꯅ ꯊꯣꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯣꯝꯕꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯕ, ꯆꯦꯗꯨꯕꯨ ꯀꯔꯝꯅꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯈꯨꯂꯤꯛꯇꯨꯒ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯣꯡꯃꯗꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯕꯛ ꯈꯨꯆꯤꯟ ꯑꯁꯤꯗ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯁꯤꯅꯤꯅꯦ ꯅꯤꯉꯣꯜ ꯃꯄꯣꯛ ꯍꯥꯏꯔꯤꯕꯁꯤ꯫ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧ ꯄꯨꯝꯕ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯅꯣꯡꯃ ꯁꯅꯥꯁꯟ 5 ꯍꯥꯏꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗꯣ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯀꯨꯏꯕꯨ ꯀꯨꯏꯍꯧꯗꯦꯅꯦ ꯏꯆꯥ ꯁꯛꯍꯦꯟꯕꯤꯅ ꯋꯥꯈꯜ ꯇꯥꯈꯤꯕ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯩꯈꯠꯈꯤꯕ ꯀꯣꯛꯇꯨꯅ ꯏꯆꯥꯒꯤ ꯑꯔꯤꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫
ꯑꯩꯗꯤ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏꯁꯦ ꯀꯌꯥꯗ ꯋꯥꯔꯝꯂꯕ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯑꯝꯇꯕꯨ ꯀꯧꯅꯗꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯩꯁꯥꯕꯤ ꯑꯔꯤꯛꯄꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯍꯦꯛ ꯆꯠꯄꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯔꯝꯃꯤ